Pau macha khaina pijari. Manipur manga suba tangka ki lockdown ngasidagi chatnaba haure. Mukhya Mantri Shri Nongthombam Biren haidi Manipur COVID-19 dagi ngakthoknaba akanba thaurang kya laukhatli manga suba tangka ki lockdown ngasidagi chatnaba haure. Masi tha asigi kontra fawal laikigani. Lockdown laijarabasu MCM gi sector lau singu horticulture MG NRE GS ki thabak singdi komthokani. Adum moinamak interstate bus service school college coaching institute hostel restaurant amadi salon sing adumak athingba thamkigani. Ngasi new secretary ta leiba education minister TS Radishyam gi chambers ta unabada tongan ba mahiloi singna online class email amasung WhatsApp ki khuthangda oja singna mahiroi singda pigadaba study materials pinaba khanghan khre. Amaromda the United Committee Manipur Indigenous People of Manipur amadi ngami lup Manipur na thadorok cherol amana khangali madudi paisa sandokpa mahadon sina sendoi lobigano sendoi gamta pirak tisibu karigino sina marup tawigino haina khangalakli lockdown ga leibane subham bhamna ga khandabane matam khara de dingai khokki doge mioi singna irang horpadagi pochai ni sida pina ba tawro hai ai sale singa mugnarak padagi khoknakre thaudok adu da chenabani haiba center adu da leiba mioi Isna pagat laga mari laina ba thabak sing lokhalaba matungda sajiwa jela thamkhre. How kreda isa thoibidi iron maga yamna hairami jatni dana kai dore bema nang su saro dana sar ai thabuk thengkini ko sar Teladi fanida. Teladi fanida. Fanida. Teladi fanida. Mintang ladi fanida dos. Ikoi gamna wawa kayam selairangoni ko. Adubu 타겟때부터 남대고 nga 시기로 싱기 타우실 싱스 사라나부터 사르버수 아이코이슈 힝다버디 야데 베마 싱부게 am leirigene koigi baba ngarang sakani lakpado khara leiriye kona khibiyaida Pana lai ru boru bana shagi ning thungan sunam de ko tawus Baba adum no kan santhaga no da sel hai basidi ai khoi no mana traga no madi talaga fangbane adubu akhoi miye begi punsidi sel fana paiduna su leiba ngamo Hoine he isan hai basumidana yengoi 미오이 바 이코기 분시세 핵 레이디바 마카이디 말렘 하이바세 레이키가도리바니코 이헤 예ngoi 마닝기네 나니야 살라타 코이 마코이 마야마 마 तौरे 하이라가 레카이 시다 angam mana masing mayam ami yele to 아이코이기수 사룩 퉁 이브스니 바바 숨노 파이 레트라바 마탐시데 아코이 마센 amana amabu mateng pangnaba matamdi oraban lairba khoisu awaba kaya khanglabasu tamthiraba laina ase malemdagi maru phakna muthatnaba hotnabada akhoi khudi makna lanthengminnasi